Ahanmamagtada miyang tabiriba madi tabiriba singbu nirmala thangjomna taram nokchari hojing makha chathajarakpada lanthokchari ngisigi matam Wapham amadi Rashi Phal asigi ahanbada laukhatchariba sana laibak editorial kalamdagi laukhatchagi mikhalna kadaida irangna kadomda mikhalgi iwai inilna irang nathai hanba ngamgadoribra Election Commission of India ECI na Taranipan Suba Lok Sabha gi Mikhal gi matam lauthokhi bagaloinana laibak sin batungna Mikhal asigidamak pumlang langnari miyamgi wakhalondagi hauraga I pau pumnamak Mikhal asida maruoiba midyang thamlaga jangsinari National Media ayambagi maruoiba pau asila kadoriba April 18 da hauraga Tangkak tare thokna pangthokadoriba Taranipan Suba Lok Sabha Mikhal asiga mari leinaba pauna oire Manipur da tha tara henna chatharakhiba irang asi fawba loisindana leiri center amasung state lengakna irang asi loisinana ba honabagi mami tadre ngayaki lengaki maikaidagi irang asi loisinana ba muknariba furup anigi marakta wari sanaba honari haibasu ngasi fawbadi khongthang asina hauloukhatle haina miyamna phongdokpa leitre Naga MLA Singna Singa Kuki MLA Singa Wari Sanare Mite MLA Singa Kuki MLA Singa Unaduna Wari Sanare Haina Fongdok Pakak Natana Wari Shanaba Dukaramba Mawongda Mayonda Chatlibagi Haiba Lengakna Natragana Wari Shanaba the Yauriba Nakal Animaki MLA Singna Miam the Fongdok Palaitre Miam Su Hauzik Langi Mayon Asi Kadom the Chatlibagi Haiba Kakngau Duna Lady Marak asida haukiba tha tara asida Prime Minister Narendra Modi gi machindagi irang asigi matangda Wapham ama fawpa ngangthokpa kangthokpa leitre mahaki wakhalda kari khallibano kari pamlibano irang asilotion ninglibra nirang asi makha samtha ninglibra kari lila sanari haiba kanamatana khangba ngamdana leire Prime Minister na kari khallibagi haibasi Chief Minister fawba khangdabagum tawri Fibam asida miyamdi karibu khangadoribano matang aswaida layoi kraba lilaroi danabirgi miyamna yamna pamnakhiba lilagi wahai ai gyan tade nang bab taw ko haibadu hek ningsinglei ngasidi Mikhalgi matamsu lauthokre lamdam asida thoklamba irang Mikhalgi irang na tamna grahan lakshin bagum lakshilakpagi mami tari irang asigi mayon Kangdri makai lamdam asida Mikhal pangthokpa yaroi haiba hairamba kaya tapna mami samjilakpagum tawri asidagi ngasidagi tha ama chapchana ngaisilaklaba Mikhal asigidamak political party sing makoigi mirep sing lauthok nadrabasu makoi gi oina thagat kadawriba mirep sing adu mai pakhananaba khongthang sing laukhatpa honnari Political party pumna maksu Mikhal asi pangthok taba yadabanina adumak saruk yanaba hotnari lengak pairiba kangbu su haujikti langi thokpa Mikhal gi thokpa haiduni lengaki department singna sinba thorang sing da fawba Mikhal gi vote kombagi Wapham macha sing kodong chaba tanja lauraga thachin jaribani lengak asida paikhaliba chawkhat thorangi Wapham kaya puthok Miyamda nganglakpada mami khamakha sangthana tawba ngamnaba MP animak aikhoigi party da pidaba yadabani haibana chingba phajawai sing thauramgi wa ngangbada luchingba singna thetsinduna bot khombgi khodong chaba lauribani madu tabada miyam su thokliba irang asi ngaihak kauthoklaga ahoba khuba ka loinana thawai tana nokchaduna luchingba singna lauriba khongliba su yaningba utlibani Masidani Mikhal Yoroklabanina lan asisu matanta toksa khigadaba male haribani adubu hauzik fawbagi oina Mikhal asiga marilainana naga singi oina so outer da makoigi mirep thadoknaba thaurang lokthokre tawkhre kuki singi oina di hauzik mirep thokpa thoktabagi Wapham taba fangnadre masigi lalong asisu karino haina haiba nainabadi chomlabani Mikhalgi matam hek lauthokhi baga kuki singna mitei singda landarakpagi thodok leiribani Mikhal asida makoigi mirep thadokani haina natragana thadok loi haibu Wapham thamba ngasi fawbadi thengnadri matang asida panjaningbadi Mikhalgi matamdi lauthokre Mikhalgi iwai inil asina hauzik thokliba irang asi Nathaiduna puraga irang asinem tahanba ngamgadori bara haibu wahang amal lakli
ꯃꯤꯈꯜꯅ ꯃꯇꯝ ꯈꯔ ꯏꯔꯥꯡ ꯅꯦꯝꯊꯍꯟꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯥꯏꯕꯨꯡ ꯇꯥꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯆꯤꯟꯅꯅ ꯂꯩꯔꯝꯕ ꯊꯥꯖꯅꯕ ꯐꯤꯚꯝ ꯑꯗꯨ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯊ ꯇꯞꯊꯕ ꯂꯥꯛꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯀꯅꯤ ꯊꯥꯖꯗꯦ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔ ꯀꯟꯕꯒ ꯏꯂꯦꯛꯁꯟꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯆꯣꯡꯊꯣꯔꯛꯄ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯣꯏꯕ ꯂꯥꯟ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯏ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯥꯟ ꯊꯣꯛꯂꯤꯉꯩ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 60,000ꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ प्रजाꯁꯤꯡ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯨꯅ ꯑꯣꯄꯟ ꯖꯦꯜ ꯑꯃꯗ ꯊꯝꯂꯒ ꯆꯞ ꯃꯥꯟꯅꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ 19 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯥꯎꯊꯣꯔꯛꯄꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯂꯥꯟ ꯊꯣꯛꯂꯤꯕ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃꯒꯨꯝ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯇꯧ ꯀꯔꯝꯅ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯄꯟꯕ ꯌꯥꯕꯗ ꯄꯟꯖꯥꯕꯇ ꯃꯇꯝ ꯑꯃꯗ ꯈꯥꯂꯤꯁꯇꯥꯟꯒꯤ ꯏꯔꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯈꯜ ꯌꯩꯊꯣꯛꯈꯤ ꯂꯥꯟꯒꯤ ꯏꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯅꯦꯝꯊꯔꯕ ꯃꯇꯝꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯀꯟꯕ ꯂꯥꯟ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ पाइदुना अहिंग नुंथिल चुपना खुल ngakpagi thabak tawduna leiri chairak asida election ga mari lainana license gun sing manak nakpa police station da thamjingedabani haina khangalakpaga loinana aina yadaba nongwaising khomgatpagi thabak akanba mawngda chatharakadoribani maduna ching amasung tam animakta aina yadaba nongmai kaya marum paiduna khul ngakpagi thabak chathariba singdagi combing operation na chingba akanba mawngda chatharakuna nongmai khomgatkadoribra आईना यादबा नोंमै पाइरंबसिंग आईनगी मतुंग इन्ना फादुना फिफम तोकपा चैराक पिगदौरिब्रा हाइबसि लेबाक मियामना हंगनरिबा वाफम अमा ओइरि मसिमक चथरकपा तारबदि मरैबाक मणिपुर काइबा यारोय इरैबाक मणिपुर कनगनि हाइदुना तुम्फम चापम खंगदना खुलंगाकपसिंगना पाइरिबा खुलाइसिंग खोमगतखिबा तारबदि कनाना खुलंगाक हौगदौरि असिगुम्बा तालक असिदा यeknabasingna अमुक हन्ना लांदासिलकपा तारबदि मणिपुर कन्नबा लम्बी लेतबदगी यeknabasinggi makhutta irai laina takigani haibasidi kakpa yadraba wafamni haiba yai maduna hauzik leibak miyam asi amadi manipur lenga ki mangda tariba asi election pangthokpagal ireibak manipur kanbaga kanana hena maru oibage haibasine loinana manipurda kanglup anigi oiba lan asi thokliba lan asi loisinana ba bharat lengak amasung manipur lengak na hotnade manipur thugaina bhona riba kuki jo mla tara nasu leijabi thaduna manipur dagi separate administration phanghanna ba hotnari makoibu bharat lengak amadi manipur lengak na aingi oiba thabak amata laukhatana kau thabugum thamli haibasisu aduma khanglibani असुमना मणिपुर थुगाइना बहनरिबा अफोंबा यeknabasing asibu hanna आइनगी ओइबा थबक लौखतुना मणिपुर थोकलिबा लान असि शांति ओइना लोइसिनना बहनद्रिङैदा मिखल पांगथोकपा हाइबसिदि अदुकि मतिक चुमदबनि हाइना खल्ले मरम अदुना मिखल पांगथोकपगा मणिपुर कनबगा कनाना हेना मरु ओइबगे हाइबसि खंगना मणिपुर लेंगाकना थबक पांगथोकपना ख्वाइदगी हेना साफगनि हाइना खल्ले मसिनि पुजरकलिबा मतमतमगी वाफमदा मखा तारकपदा ngasi Rashi Phal amuk mayam puna taminasi ngasi Mars kitang kun English ngani kun ga Mariam sa kaysyo numit lamtagi na tarama 20 numit asigi Rashi Phal mayam puna taminasi Mesh Rashi da nachanana gi waba sel chatpayaba sendong tan bada maruma pang warauna balaygani thaudaf थौना फुदो उ सेल थुम कानगनी लेशा पाखंग सिंगी ओइना निंगबा थुंगबा वागनी
Brisrasida Tabak Kuding Mai Pakani Matam Manghalanu Amadi Ki Banatraga Singnaba Thaduklo Apa Apun Abakok Charagani Tauram Sin Basuhaigani Lesha Pakang Singi Oinaning Bamapa Chagani Meton Rasida Yanagadaba Amadi Mina Yangsilakadaba Tabak Panganu Tangai Fadrabadi Imung Manunga Luinana Pangu Lausina Kulai Oiba Fagani Lesha Pakang Singi Oinangangam Dabataganu Karkarasida Laibak Toina Fagani Haksang Sunungai Jagani Maruk Mapang Lan Pang Jagani No look Pahitrabadi Natak Tombaga Mari Paroi Lesha Pakang Singi Oinaning Batung Jagani Singharasida Nachak Naral Amadi Arang Arak Fangbagi Nungai Jabakara Delay Kutsau Tabayaroi Jomle Kalashu Tangna Fudok Pamatang Chade Lesha Pakang Singi Oina Ikai Kumnabi Kanyarasida Ning Bachang Natungani Sendong Dan Basuyam Nakanagani Nachana Nai Laksangani Muknaba Leira Sungamgani Marup Nadi Warogani Lesha Pakang Singi Oina Mai Pakani Dolarasida Yamna Pungning Penjaba, Pausunungai Batazaba, Pangning Batabak Pang Bamadi Miam Mari Fabanumini, Ninghanaganu, Kanarani. Lesa Pakang Singi Oina Ningjaba Mapachari. Brisik Rasida Pungning Ipen Pendaba, Achanba, Kainaba, Pange Kan Batabak Panba, Numini Miam Galainaba Mari di Hana de Hena Fatkani. Lesa Pakang Singi Oina Nushibana Jale. Mingchat Nachak Danurasida Mingchat Nachak Naral Tauna Medina Chana Nai Chakotpa Numini Ngang Wasak Pasumi na Taningani Tungi Poram Yatok Pahuro Laisa Pakang Singi Oina Ning Batung Jagani Makarasida Kurau Tangba Amadi Pangshin Balay Rabaso Ning Baditongani Arapadagi Kana Bafangani na Chana Nai Gi Yaifava Ugani Yanabati Pamganu Laisa Pakang Singi Oina Laibak Fagani Kumbarasi ning batunglani miyam na yam na pam na banumit na tagtong banasu yam na chanbigani aron atop tingang tokanu naknaba na yang tiri laisa Pakang Singi Oina nungsiba na yam na chali aroy bata minarasi ingtaw pingba amadi akal aring singnaba singmana kanaba fataba fangloi amata fangloi wakal fataw lausing jaw migi pautak law kanagani Laisa Pakang Singi Oina jumlaso na pantaw gano masini po jarak liba Nasigi Matam Wapham Amadi Rashi Phal Duga Nasigi Nungtigi Fong Liba Pause Singdagi Loktok Saba Maroiba Pau Makatarak Pada Posparani Laishram Dagi Taba Fangbigani Makeup Amatang Break Amalaw Jari Break Imatung Damu Mayam Puna Pau Taminasi Joy Kids Care Center February 26 Monday Section House Summer ki timing kung mapandagi hujaraga kung mali kawa. Aduga winter ki na kung tarabigi hujaraga kung hubo. Anang similar kita ni bedanay na. Sana kono ki facilities. Grants ki teacher. Amadi smart TV class ki facilities. Nice like Joy Kids Care Center. Center. KM Blooming Higher Secondary School Khangaboki Kindergarten Section gi registration form thaba hojari piglib angang singmoning thina takpi tambibaga loinana matik charaba oja kayana yengsinbiduna day boarding gi khudong saba pijari transport ki khudong saba smart class audio visual teaching matamga chunaraba children recreation park na chingba thamjari play group tagi kg fawbada tambigada mahiroi singi guardian singna ngasimak lakpiduna khudong saba singasi lobiu akopa marol gi dama call tobiu 811984402 Amukana 811984402 Hariba numbers tegi khambiba yagani
Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam gachunaba mawngda sel yamna changdana layengli. Social Welfare Department ki license makhada chalairiba treatment center asina piriba tongan-tonganba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asinasing bane. Malaysia gi Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei. Treatment center asida lairiba staff pumnamag national amasung international gi thakta training fanglaba ngaktani hafta khudingi medical officer na treatment lawriba khudingmag routine check up tawduna yamna cheksinna layeng chathai. Amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami. Masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri. Kanagumba drug natraga alcohol gi problem laiba yaurabadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu. Lengsinbiro, Lokta Girls Hostel, Sangaipro Airport Road, Imphal West, Manipur. Loinana, admission hangdukchare 2024 yoina, class 11 amadi 12 kidama. Mapamasigi hena khudong saba singdi. Masak maming lerba school gi expert lecture singna, residential coaching classes logjagani. Separate room pamba mahiroi singi oina, miyoi ani amasu miyoi marigi oiba room leijagani. Nil khongma maphamdagi lapna leiraba mahiroi singna. Ingna chingna larik paba da khudong chaba mafam oiri. Yamna hygienic oina mess sap tawjagani. Hostel manungda library gi room leijari. Arapa amasung anapa school singda tamba mahiroi singi band gi service leijagani. Tongan ba facilities singi akupa marol gi dama Sangaipro land for opposite Iskon Mandir da leiba Lokta Girls Hostel da lapiduna khangbiraba yagani. Akupa marol gi dama call tobiu 8837045609 loinana 7005169262 Kaubiraganu Mahiroi Singidamak Yamna Kudong Saba Mafamamani Lokta Girls Hostel Sangaipuro Airport Road Imphal West Manipur. Admission Hangdukchare Pre-Primary Teachers Training Institute Malom Tuliaima Kongba Thongmachala Nawa Sindamkot Mafamasida English, Hindi, Maitei Mayek, Yoga, Rhymes, Computer, Psychology, Method of Teaching, Drawing, Art and Craft, Loinana, Storytelling. 90% job opportunity Fanglagadaba, Nawa Sindamkot. Ako Pamarol Gidama 8794-782217 Loinana 8837-483-810. Hi, the number singers the call Torgatanabu. ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯩꯉꯥꯛꯅ ꯅꯣꯡꯃꯇꯗ ꯑꯣꯔꯗꯔ 5 ꯊꯣꯛꯇꯨꯅ ꯍꯣꯝ ꯒꯥꯔꯗ 132 ꯅꯥꯔꯣꯜꯗ ꯍꯥꯞꯆꯤꯜꯂꯝꯂꯦ ꯍꯥꯏꯗꯨꯅ ꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯈ꯭ꯔꯦ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯃꯤꯁꯅꯔ ꯍꯣꯝ DGP ꯀꯝ ꯀꯃꯥꯟꯗꯦꯟꯠ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯀꯃꯥꯟꯗꯦꯟꯠ ꯍꯣꯝ ꯒꯥꯔꯗꯁ ꯌꯥꯎꯅ ꯔꯦꯁꯄꯣꯟꯗꯦꯟꯠ 135ꯗ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈ꯭ꯔꯦ Kumja lising amaga chamapan humpuga mathoy gi tungda sanglakpa kuki sing yelawmi oihan khidre Manipur lenga ki tawpham thokpa thabakti hojiksu uwa phangdri Outer the Congress mirep oiragadaba
Alfred Kangam gi election meeting da amukasu nomai kapsinduna landakre lengak pairiba amasung makhoi ga chatminariba party khaktagi mikhal pangthoke hairibra haina MPCC gi president K Mega Sandhana phongdorakle CM gi website thingzilakpa leite haiba Wapham sengdorakle Ubim thanna yauba truck Samag kuntra mapan kamzong da AR na fagat pangam kre. Kudong tiba thok payaba mapam sing da village volunteer masing hengat na nabahona gani haina kokomina phongdorakle. Accident da masala ikidraba miyoi amagi naurem thong da laiba yum maina tumna sakre. Lok Sabha Mikhal da Manipur gi inergi landfam hena kan gadauri wakhal manaba political party taragi common candidate na BJP gi mirep thengna gadauri ngasi nungthil kamal candidate ki maming lauthok labayai hai Kasar da maitei nupi amagi kai khumnaba manghan khiba miyoi ahum phadok pi khre Minister Biswajit ki mathak ta file tarok election petition ki wayel loisilak le hari Mayok na hodrabadi aikhoi gi leibak maset tana kai khiba amasung yelhau mising gi kangkhul mut khiba natana kari su lairoi haina MI YC na phongdokre Mars thagi oina helicopter ticket pumnamak cancel tawrakpada passenger sing penadre haba Wapham phongdorakle Napsagi tha manga gi seng phanghandre haina wakat khre Air na no makeup khiba condemn tawi naga area digi afaspa lokthok kadabani haina anchamna phongdokhre Mipung pudingmak Avha account hangba matam oire haina director na phongdorakle Amadi Kumalampak ta hanglamba miron bi khaktagi relief camp ta angang samaga humphugani pan unakhi nauna taibang khongdarak liba angang sing asigi tungi punsigi khalubada mammi haina mama oibi singna phongdorakli Kurumjari Morning newspaper reading meeting tabiri ba madi tabiri ba singbo pusparani laishomna taram nokcheri Maroiba pausing hausi miyam da sandok na fijari. NRC update taunana ba Manipur gi miyam na tawrakhi ba demand amasung lengak na su central government ta taksinana ba house ki oiba warep leijaraga su Manipur gi elhomi singi wahan thok pibada kumjali sing amaga chamapan humfuga mathoi gi matung da sanglakhi ba kuki sing yelhomi oihan khidre. Manipur gi elhomi haibasi kanabuno haibado kumjali sing ani kungani thoi gi September kunga humdoi Irai numita phongkiba Manipur Inner Line Permit Amendment Guidelines 2022 gi Gazette Notification da mayek sengna fali Indigenous person haibasigi wahan thokpiradun extra Ordinary Manipur Gazette na hai Indigenous person haibadi Guideline asigi damaktadi Bengal Eastern Frontier Regulation 1873 ga loinana paraga misak ama mahaki mama mapa natraga Mapu Maben natraga Mapu Maben dagi tarakpa sadanawda sing ado Manipur state ta kumjali sing amaga chamapan humfuga mathoigi December kuntra mathoi dagi thengthadana lairakpa oigadawbane madu Manipur state ta lairakle haibagi record na sawgatkadabane Manipur government ki home department ki oiba gazette notification asi hojik thokliba irang asigi mami taphatringai kumjali sing ani kungani thoida Manipur Legislative Assembly na laukiba warep ki matungina guideline semlakhibane Notification ado hojiti ek onduna satnarabane ILP ga mari leinaba notification oijaraga su Manipur Gazette ki waram ani subada indigenous person ge wahanthok phajana pirabanina kukibu oirabasu state asida khundaminariba kangbu amabu oirabasu mahak kumjali sing amaga chamapan humfuga mathoigi mamangda Manipur da leiramba sadanawdani haibage khudam puthokpa ngamdragadi mahak aikhoigi yelhomini haina lauraroi Maram maduna
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯒ ꯃꯥꯊꯣꯏꯒꯤ ꯗꯤꯁꯦꯝꯕꯔ ꯀꯨꯟꯊ꯭ꯔꯥꯒ ꯃꯥꯊꯣꯏꯒꯤ ꯃꯃꯥꯡꯗ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯇꯣꯞꯁꯤꯡ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯁꯛ ꯈꯪꯂꯔꯣꯏ ꯃꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯀꯦ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯄꯥꯏꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯂꯒꯁꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯦ ꯇꯧꯕꯗꯗꯤ ꯃꯈꯣꯏ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯒ ꯃꯥꯊꯣꯏꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯄꯨꯊꯣꯛꯅꯅꯕ ꯆꯞ ꯆꯥꯕ ꯊꯧꯁꯤꯜ ꯑꯃ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯕ ꯂꯩꯇ꯭ꯔꯤ ꯁꯨꯞꯅꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯏꯟꯗꯤꯖꯤꯅꯁ ꯄꯔꯁꯟꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯒ ꯃꯥꯊꯣꯏꯅ ꯕꯦꯁ ꯏꯌꯔ ꯑꯣꯏꯍꯜꯂꯒ ꯁꯛ ꯇꯥꯛꯆꯔꯒꯁꯨ ꯀꯅꯥ ꯕꯦꯁ ꯏꯌꯔ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕꯒꯦ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯀꯝꯗꯧꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯆꯠꯍꯟꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯍꯤꯡꯂꯒ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝꯗꯅ ꯏꯟꯗꯤꯖꯤꯅꯁ ꯄꯔꯁꯟꯒꯤ ꯋꯥꯍꯟꯊꯣꯛ ꯄꯤꯔꯒ NRC ꯑꯞꯗꯦꯠ ꯇꯧꯕꯗ ꯕꯦꯁ ꯏꯌꯔ ꯑꯃ ꯄꯤꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯅꯍꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯔꯨꯑꯣꯏꯅ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯒ ꯃꯥꯊꯣꯏꯒꯤ ꯗꯤꯁꯦꯝꯕꯔ ꯀꯨꯟꯊ꯭ꯔꯥꯒ ꯃꯥꯊꯣꯏꯒꯤ ꯃꯇꯨꯡꯗ ꯆꯪꯂꯛꯈꯤꯕꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅꯅꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯐꯥꯎꯕ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯃꯁꯤꯃꯛꯅ ILPꯒꯤ ꯄꯥꯁ ꯄꯤꯕꯗ ꯆꯌꯦꯠꯅꯕ ꯂꯩꯔꯛꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯑꯜꯐ꯭ꯔꯦꯗ ꯀꯥꯡꯉꯝ ꯑꯥꯊꯔꯕꯨ ꯃꯤꯔꯦꯞ ꯑꯣꯏꯍꯟꯗꯅꯕꯒꯤꯗꯃꯛ IMꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯟꯗꯥꯔꯦ ꯃꯍꯥꯛꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯐꯝ ꯈꯨꯗꯤꯡꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯐꯝ ꯊꯨꯒꯥꯏꯅꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯂꯤ ꯃꯤꯈꯜꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯐꯝꯗ ꯅꯍꯥꯟ IMꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯆꯤꯡꯉꯥꯏ ꯑꯦꯁꯤꯒꯤ ꯇꯩꯅꯦꯝꯗ ꯂꯩꯕ LM ꯕ꯭ꯂꯣꯛꯀꯤ ꯃꯗꯞ ꯍꯣꯜꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯐꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯛꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯃꯥꯌꯣꯛꯇ CEOꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥ ꯃꯦꯘꯆꯟꯗ꯭ꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯎꯈ꯭ꯔꯨꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯧꯗꯣꯛ ꯑꯗꯨ ꯂꯨꯡꯁꯣꯡ ꯃꯥꯏꯐꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯩꯅꯦꯝꯒꯤ LM ꯕ꯭ꯂꯣꯛ ꯃꯥꯟꯗꯞ ꯍꯣꯜ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯎꯈ꯭ꯔꯨꯜꯒꯤ ꯍꯥꯟꯅꯒꯤ MLA ꯑꯜꯐ꯭ꯔꯦꯗ ꯀꯥꯡꯉꯝ ꯑꯥꯊꯔ ꯃꯁꯥ ꯌꯥꯎꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯃꯤꯐꯝ ꯑꯗꯨ ꯍꯧꯅꯅꯕ ꯃꯤꯌꯥꯝ ꯄꯨꯟꯕ ꯍꯧꯒꯠꯂꯛꯄ ꯑꯌꯨꯛ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯐꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯟꯗꯣꯞ ꯑꯗꯨ ꯇꯝꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯅ ꯑꯁꯣꯛ ꯑꯄꯟꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯨꯡꯁꯣꯡ ꯃꯥꯏꯐꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯐꯝ ꯑꯗꯨꯗ SCPO ꯎꯈ꯭ꯔꯨꯜ ꯔꯤꯖꯥꯔꯚ ꯂꯥꯏꯟ OC ꯎꯈ꯭ꯔꯨꯜ PS ꯑꯃꯁꯨꯡ LM ꯕ꯭ꯂꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯔꯁꯅꯦꯜꯁꯤꯡꯒ ꯂꯣꯏꯅꯅ 35 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯁꯨ ꯂꯩꯈꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯍꯣꯜ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯃꯁꯤꯡ ꯈꯪꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅꯁꯨ ꯅꯣꯡꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯐꯝ ꯍꯦꯛ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨꯗ ꯃꯤꯌꯥꯝ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯅꯈꯤꯗꯦ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯐꯝ ꯑꯗꯨ ꯃꯈꯥ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯂꯦꯞꯈꯤꯕ ꯃꯇꯝ ꯐꯥꯎꯕ ꯃꯤꯐꯝ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯊꯣꯛꯁꯣꯝ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ
Monthau Laikhong amasung itham khulda chatuna khul ngaklibasingi mateng pangba amasung chana thaknabasing khusinabagi khongsata mahakna phongdokhibani. Myanmar ga tainaba Manipur gi district ama oriba Kamjong gi area da ubim amadi kwa marusing lone yadaba mongda pak sana litik tawre haiba pau phangbadagi airna thiba humagi thabak chathabada Kamjong gi Kangpat area da ubim thanna yauna truck samaga kunthraga mapan phagat kre Assam Rifles tagi phangba paugi matung ina Kamjong gi Kangpat center amasung Kangpat khunau area da u amadi kwa marugi lalol itik sauna tawre haiba kaknaba pau ama phangbadagi mafam aduda thiba humbagi thabak sathakibani maduda lone yadaba thabak sing asi chathabada sisinaba truck samaga kunthra mapan phagat pangamki truck sing asi khakta natana Kangpat ki area da paiduna thamlamba kwa maru amadi ubim kyamarumsu phagat pangamki haire polam sing asi black market da yonthoknaba oigani haibagi khudam sangdam kyamarumsu phangle Phal polam sing asi makha taba case lokhatnana bagi damal Kamjong gi forest beat officer da sinakre. Manipur gi mafam kyada helicopter service tawduna laklibasi Mars thagi oina ticket pumnamak cancel torokpada passenger kyana pendaba phongdok narakle mangjongna ne helicopter ticket kaktuna satkadauri bani haduna Jiribam guest house da sel tingduna room Lauraga Lairiba Mioi Manga Romga Ngarang Jiribam gi Paumi Timga Unabada Longzam Abothe Maitei Koba passenger Amana Haukiba Chahi gi me gi tarik ahum dagi hauduna Manipur pumbada achoba lanpham ama lakpana maram oiraga on road ta chatpada khudong sadabagi tangkak ama lakpadagi Manipur state asigi Transport Department Heli Service haina Ministry of Home Affairs ke makhada sathok sasin taunana bagi khudong saba ama thambirak pasi Manipur miyam gidamakta khallaga thamlakpani haina khallubani adubu ngasidi yamna laibak thiba amadi miyamna khalluriba adugi tayon nabada Manipur gi tongan ba mafam singda satliba helicopter servicing asi maram sungpi pidana khanghaudana Mars tha pumbagi oina helicopter ticket pumba cancel tawrak pasi laibak thibani masidi yamna ngaklibadi ticket cancel tawre haiba phawba ticket laukraba passenger pumbada call tawduna haidok piraktaba asisu angakpani hainasu phongdorakli Ketrigao Assembly Constituency da haukiba chahi gi November dagi sahi asigi Mars tha fawba phangdana lairiba National Food Security napsa gi cheng athubada pithok piu haina AC asigi MLA Sheikh Nurul Hasan na Manipur lenga ki CAFNPD Minister Phal East District ki Deputy Commissioner District Supply Officer Phal East da aiba cherol thakre haire MLA na ikiba cherol asida hai mahaki constituency da public distribution system gi makhada pigadaba National Food Security gi seng thakaya pithoktana leire haiba khangle matam sangna phangpham thokpasing asi pidana leirakpa asina mafam asigi miyam da sauna khudong sadaba mayok nare masida natana seng asi lauraga charamba miyoi singda awaba kayasu mayok na hale haibana chingba yauri Tamenglong district ki manung chana leiba Singkaug da Taruk Suba Assam Rifles ki personnel singna naga nupi singda nongmai kapsin khibagi thawong adu akanba mong da condemn tawi naga area dagi Armed Forces Special Powers Act afas palok thokadabani haina all naga students association Manipur ansamna phongdorakle Assam gi Information and Publicity Wing na thadorakpa cherol amada hai tha sigi taramari da Tamenglong district ki Singkaug da Assam Rifles na naga nupi singi mathakta nongmai kap khibagi thawong adu logi wang madane thawong asi India gi khulai paiba lanmi singna
ड्रापोनियन लॉ अमा ओरिबा फस्पा 1958 की मरुमदा मियोट मिनई कया सथरे हाइबगी मयेक लारबा खुदमने एक असि चटनबा मरमना डोमेस्टिक अमदि इंटरनेशनल लॉ सिंगना लानमी की मथक एक्शन लौखतपा ngamdri मसना मरम ओइरगा लानमी सिंगना क्राइम चथबगी सांग अंगकपा फंगना वांखलकली हाइनसु फोंदोकली आयुष्मान भारत डिजिटल मिशन मणिपुर ABDM की मखादा पाइखलक पथौरांग अमा ओरिबा आयुष्मान भारत हेल्थ अकाउंट अभा असि लमदम असि की मिपुम खुदिंगमक ना हांगबा तंगाई फद्रे हाइना मणिपुर लेंगा की हेल्थ सर्विसेज की डायरेक्टर डॉक्टर ओ सना हनबिना फोंदोखरे वाफम असि ABDM ना सिद्धुना लमफेल फाता लेबा डायरेक्टोरेट ऑफ हेल्थ सर्विसेज के कॉन्फ्रेंस हॉल दा पांगथोखिबा अभा अकाउंट हांगनबगी लोकल लैंग्वेज दा ऑडियो वीडियो गाइडलाइन फोंबगी थौरमदा फोंदोखिबने थौरम असिदा चीफ गेस्ट की वारोल पीरदुना डॉक्टर सना हनबिना हाइकी हौजिकी मतम असिदा मियोइबा अमना मखल मखा कयागी लैना तिना कया मरुम थेंगनदुना लैरी असिगुम्बा फिबम असिदा इखोइ इसाना इसागी अना लायेंगा मरी लेनबा डाटा अमदि रेकॉर्डसिंग निंगथिना थमजिनबा हाइबसी तुंगदा लायेंगबा मतमदा ख्वादिगी कानबा अमने डाटा सिंग असि अबा अकाउंट असिदा निंगथिना थमहौरबदि हाना लायेंग खिबगी चे सांगसिंग अदु याउद्रबसु स्टेट असिगे अना लायेंग संग अमा हेक्तदा नत्रगा मपालमगी लायेंग सांगसिंग द चटपदा इराय लाइना फंगबा ngamlagane मसिना मरम ओइरगा मखाताबा लायेंग चथबदा खुदोंग साहनगनी हाइखे स्टेट असिदा मैते अमदि कुकी फुरुप अनि की मरक्ता हाना सुनबा थौदो कया थोकलिबा असिदा मयुम मकै मै थादोखिबदगे लांजेनरक पसिंगी मनुंगदा मिरोनबी यावरक पसिंगी ओइबा तोखाइबा रिलीफ कैम्प अमा खुमल लंपाकता हांगलंबा असिदा पुना अंगांग चामगा हुमफुगनी पान उनख्रे मिरोनबी खक्तगी हांखिबा रिलीफ कैम्प असिदा लेमना हिदाक लांथक पीदुना अवाबा तारबा मियोय सिंगी ngaklo पिबीबा असिगिदमक्तदी यामना नुंगाइबा फावी अदुबो मयुम मकै लेजद्रबा नौना ताइबंगपान खोंदारकलिबा अंगांग सिंग असिगी तुंगी पुंसिदा ओइरकदबा फिबम अदु खल्लुबदा मम्मी हाइना रिलीफ कैम्प असिदा लैरंबा मिरोनबी नुपी ममा अमना फोंदोरखे इरांग असि थोख्रबा मतुंग ममांग सहीगी मे कुनगा माथोइदगी हौदुना रिलीफ कैम्प असि हांगलखिबने अदुबो रिलीफ कैम्प असिदा लैबा मी लाकपगी सांग हंथखिबदगे सलिबा था असिगी 15 दा कैम्प असि मतम खरगी ओइना सलाइबा लेपख्रे मतम अदु फावबगी ओइना रिलीफ कैम्प असिदा पुन्ना मिरोनबी ममा चामगा हुम्बुद्रागा निपान रेजिस्टर तौखी रेजिस्टर तौरबसु अंगांग उनखिबगी मसिंग पुन्ना चामगा हुम्फुगा हुमदोय ओइखे मिरोनबी ममा सिंगना अंगांग उनखिबा मसिंगना फाइबोक यावना पुन्ना अंगांग चामगा हुम्फुगा निपाने मसिगी मनुंगदा नुपी मचा मरिफुगा निपान अमदि नुपा मचाना मरिफु ओइखे रिलीफ कैम्प असिदा चिंगी डिस्ट्रिक्ट यावना तोंगान तोंगानबा डिस्ट्रिक्ट सिंगदगी लाकपा इनमेट कयासु यावरी हाइबा डिस्ट्रिक्ट सिंग असि बिष्णुपुरदगी 55 इम्फाल ईस्टदगी 94 काक्सिंगदगी 13 चुराचांदपुरदगी 18 इम्फाल वेस्टदगी 13 टेक्नोपलदगी 4 कांगपोकपीदगी 4 संदेलदगी 1 थौबालदगी 1 यावरी डिस्ट्रिक्ट सिंग असिगी मनुंगदा बिष्णुपुरदगी लाकपा इनमेट मसिंगना रिलीफ कैम्प असिदा ख्वादिगी यामी इनमेट सिंगना ngang उनखिबदा नुंगाइतबा थौदोक थोखिबा लैते हाइरे नावरेमथोंग लाइसम लेकाइदा लेबा लाइसम दिनेश कौबा मियोय अमगी उगी युम अमा ngarang ayuk pung 12 rom tarakpa adwaida maina tumna sakre mai asi short circuit tagi horakpa yai haina fanari thaudok thokpham asida fire service ki team laktuna mai kanana ba honaki adubu yum adu una saba oibana kanba nangdana tumna sakre adu moinamak thangnaba yum singda sandorokada badagidi kanba ngam haure thaudo asida sopan gi paw leitri अदुबु मै साकपासी उबदगी युम अदुगी युम्बुरेम्बी लाइसम सेंडियारानी कौबी अमा वांथरकपदगी लाइकनखी हाइरे मै साकपासीदा सेल ओइना लुपा लाख 15 रोमसु यावख्रे हाइरे
Makha tarakpada mapan yoiba pausing pijari. Lok Sabha Mikhal Mangoinana BJP gi Narendra Modi na lusingba lenga asina laibak pumbada Citizenship Amendment Act CAA sana hanana bagi mayokta tharakiba petition sani gi wayel Supreme Court na mathang tha April 4 da satharagani haikre. Switzerland gi organization IQAR na malem gi laibak singi manungda khwadigi polluted oiba capital sing khangalakpagi manungda India ki konung Delhi na ahum subada laire. India Bloc Alliance ta yauriba political party singna maru oina Congress amadi DMK na Hinduism amadi Hindu lining laison chasariba miyoi singda sauna ikaiba pire haina Prime Minister Narendra Modi na phongdorakle. Assam gi Guwahati University campus manungda Akhil Bharatiya Vidyarthi Parishad AVVP na sinduna Citizenship Amendment Act CAA gi matang da khana bagi pangthokiba thauram amada mahirui singi marakta khana saina ba tholakpadagi asok apan kaya yaukre. Telangana dagi lona thupna sanglakhiba wanted lauthoktuna makoibu phaba ngamada mana piragani haikiba Maoist mari ngarang Garsi Lorli da security gi marakta nomai kapna bada sikre. Lok Sabha Mikhal Mangoinana party amadagi amada songthok songsin tawbagi thawong chatharakpagi saru ama oina Rajasthan ke Jodhpur da Congress ki lusing bataraga manga BJP da join tawkre. Lok Sabha Mikhal naksalakpaga loinana tongan ba political party singi mirep oigadawba candidate sing lauthokna rakpagi saru ama oina UP gi oina hausik phawba lauthokta lairiba Muradabad Lok Sabha sitagi BJP gi ticket ta maming leraba cricketer Birendra Sehwag natraga maming leirabi film actress Gangana Ranot Mikhal thengnara bayai haire. Union Minister Amit Shah amadi Maharashtra Nauri Man Sena MNS ki lusingba Raj Thakare ga Delhi da unakiba dugi matung ina Raja Raj Thakare NDA da yauraba yai haina akanba maungda ngangnaba hengalakli. Makha tarakpada sanabagi pau pijari. Commonwealth Games gold medalist Sayasi Singh season Mairas Ahmad Khan amasung World Cup winner Ganemat Sekon Qatar gi konung Doha da April 18 dagi 28 phawba pangthokadoriba final Paris Games qualifying competition gi member 12 na saba shotgun squad ta yaure. National Cricket Academy NCA dagi fitness clearance phangdabadagi Mumbai Indians ki batter Surya Kumar Yadav Indian Premier League IPL 2024 gi ahoba match khara yauradaba yari. Surya Kumar Yadav haukiba January thada Germany da sports hernia gi surgery chatharubani mahaki fitness sangyeng taunanaba numit kharani mathau tari hairi. Rohit Sharma na lusingba Team India na Australia ga sanagadaba match mangagi test series ki ahoba match sahi asigi loisilakpada part ta sanaragani Sydney Morning Herald gi report matung ina miyamna khorang nangairiba test series asi Adelaide, Brisbane, Melbourne amasung Sydney da sanagani hairi. Olympic 100-meter champion Landmon Marcel Jacobs sahi asig ahanba race mathang thada amasung me thagi world relay championship ta compete tawragani haina Italian asina lebapokpa numita phongdokre. Mamang Seoul da pangthokiba Singapore Smash na yamna fajaba performance utkiba Sarat Kamal ngarang lauthokiba khwadigi noba ITTF ranking da India gi number 1 sanaroi oire. India gi Sumit Nagal na fajaba composer utuna Canada gi Gabriel Diallobu qualifying gi ahanba round da stake set maichiba piduna
Miami Open da ahanboy na saruk yarakpada maipakpa ngamkre. Ahum suba North East Games 2024 gi ngarang competition gi ahoba numita Manipur na athletics da medal ahum archery da taret amasung pancake silata medal mapa lauduna hojik phawbada gold taret silver manga amasung bronze taret phangba ngamle. Multi sports events asigi ngarang nini suba numita Manipur na athletics da gold ama silver ama amasung bronze ama archery da gold ahum silver ani amasung bronze ani aduga Pencak silaktana gold ahum silver ani amasung bronze mari lauki. Hojik phawbada Nagaland na gold nipan silver manga bronze mari lauduna ahanbada leiri. Amadi Guwahati da pangthokadaba North East Senior Men's Camp ta yawnanaba Manipur gi right arm medium fast bowler Bisorjit Konthawjam khalakle. Loisilakpada maroiba pau amu hana pijari. Lengak na nomata da order manga thoktuna home guard jamaga kuntrani thoi narol da hapsilamle haiduna kota wakalakle. High Court of Manipur na Commissioner Home DGP Commandant General amasung Commandant Home Guard siawna Respondent sama kuntra mangada notice isu taukre. Outer the Congress mirep oiragada ba Alfred Kangamgi election meeting da amuka su nomaina landara kre lengak pariba amasung makhoi ga chanminari ba party khaktagi mikhal pangthokke hairibar haina MPCC ki President K Megasandrana hangkre. Ubim Thana Yauba Drug Sama Guntra Mapan Kamzong da AR na fare haire. Kudong Tiba Tokpayaba Mapam Sing the Village Volunteer Masing Hengatna Tamnana Bohonagani Haina Kokomina Fongdokre. Mars Tagi in helicopter ticket Pumda Macancel Tarokpada passenger sing Penadre Hapu Wapham Fongdorakle. Napsagi Tamangai Seng Fangandre Haina Wakat Cray. Air na no makeup kiba condemn tawi Nagai area dagi afas wal of thokadabani haina ansamna fongdokre. Accident da masale kidraba miyoi amagi naurem thongda leiba yum mainatum na sakre. Kasada maitei nupi amagi kai khumnaba manghan kiba miyoi ahum phadok pi khre haire. Lok Sabha mikhal da Manipur gi inner gi land pham hena kan ga dauri Wakhal manaba political party taragi Kamal candidate na BJP gi mirep thengnagadori. Mayok na hogdrabadi ekhoi gi leibak mache tana kai khiba amasung yelhau mising gi kangkhul mutkhiba natana kari su lairoi haine MYY sina fongdorakli. Kumjali sing amag chamapan humpuga mathoi gi tungda sanglakpa kuki sing yelhau mi ohan khidre. Manipur lenga ki tawpham thokpa thabakti hojiksu uba phangdri. Mipum khudingmak ava account hangba matam oire haina director na fongdorakle amadi khumalampakta hanglamba mironbi khaktagi relief camp ta angang chamaga humphugani pan unakhi naungna taibang khongdarakliba angang sing asigi tungi punsigi khalubada mammi haina mama oibi amana fongdorakle. Pijariba pausing asigaloina na hausikidi nugtigi fongliba pause singdagi lauthoksaба maruiba pausing miyamda pijaba loisunjari midyang tabiriba amadi tabiriba singbo amuka hana pasparani laisomna khurumjari.